Asumna anidu ngahek di wari sanari ningthemna. Thadoi, dadashu thamlage. Yum yoraga mo hairage ko. Hoi, ado. Phasana halau ko. Phone adu thamkraba tungda Thadoi du mache gi manakta changlaktuna tapna famthaduna mache bu kawrai. Che. Mache du tasinadana tumina thabak du loshinduna leiri. Thadoi du amuka su kawrai. Che, khoi cheze. Khomlaktraba aduda yamna tapna. Daning thengwi mungdo handakti problem khara thoi hai. Daning thengwi mamada masangam daba kuirabaneba. Ado mapagi manakta chatlubada nupi ama hiraga leirami. Manaw nupi gi wadu taraga manaw nupi da onsinduna. Moigi imungdo kamaya tawba imung na thoi. Machin manaw budi anhitangne. Moigi tamoga maga. Hanadi yamna nungsinana leirami hai. Ado mohi tamodo nupi hek thirakpadagi imungdo khara manil naiba haurai hai. Aduga mapadusu chahi ani sure hai mayumda halaktaba. Asumna machin manaw anidu wari sanaduna leiri. Ningthemna hairakpa makhoigi imungda problem thokpa loinamag macheda tamlamme. Thadoi du yamna sauna. Aina sauradine mohi matai magi masamdo phoirudoini yong. Is di heduga chalunuko mina phajana hainaroi. Tawanga mi hairakani. Adui saru lai tamai unchiluko. Direct supani ado matai mado yam pende habaji. Ha. Pende haina aikhoina kaidoduna thoi. Chiche wa haike muna taw. Migi imung ama harau nungaina nungsi sanana leiramba tu uraga kalakpa khambanba kayasu leitaba nate. Imu nungsi nadanaba sinbasu kongai nido. Yumduda mau oina lakliba mana khangadabani. Yumdo magini. Mana mang taknaba silasu masamaksu mang takpa yaudwini. Adugumba mautudine kuina kaisu chatloi. Moiti mi oidrabani ko. Afaba mau haisiti phana nungsinadaba imung oisanu khaibung taduna leramlabasu maudo hek lakpatagi punsinnaba honarakani leikaigi miwa nganglabasu kaisu taroi adu tadaba mina afaba mauni haina wang thagatoini ko ijat leina hingadabani mi oina poklati mama lehengadabani ko ijat leitraba hingbagi maman yaudraba miduti mina kaisu usit piroi noknage ngaktani adugumba miduti apang basingi ko Ado mohi matai mado apam daga yam toina chatle hai adudane choidoise kamaina mawirati mapamla toina chappa yate ko haide haibati mawiraga mapangi miga toina phone wai sanaba mapam toina chatlaba paudo adu kaisu afaba nate Hoi, chakadabani. Phone wai sanagadabani. Adubu mapam matam leina tawgadaba. Mapangi minasu yumlaw sagai onkiba macanapi singda toina phone tawbagi mathausu tati. Mapangi awaba leitaba singdo yumlaw sagai onkiba ningon singda uhaloidabani. Kaisu leitaba problem macha amagisu macanapida phone tawduna Mating lawba tawbado yati. haide Haima, migisu imung palibani, ahal lairibani. Aduna mawluina bagtawi haibadi nate, wakan tadaba maw kharati tawribani. Mapangi mina inchilakpadu. Adu tawbagine, mana lairiba imung adu mahirang libado. As ai koka ngaureda mahoi basibu yam lubro. Lui. Manemna mamau otpasu lairibani. Mauna manem otpata natana. Kaiginoba manemna mamau otpirise. As adudi ai khangdre. Kaino khangdibi question mayamse. Hairo obase machedu kumpham khangdraduna. Adu oiradine noina parta hangso. Kainigi side. Tanja aduda Thadoi gi phone du khonglaklammi. Yenglubada mama oirami sat paikhatuna. Mama Haune kai leirage phone tawraise.
Machagi wahaidu taraga ngakna khumlai. Hima, kari wahino adudia. Sumhangbanida. Adoma ahilo bulao. Nataido la abane. Laktri. School kadushu kuhidre adugi haibane. Hoi hoi. Ima numinini humni mulairaga la ageko. Hoi mama. Nasedi. Chak thongiye. Agang di. Ahina senari. Nangbu nasigi mateng pangdrobo. Anghang adum lokthokpiye. Ado mama ai thamlage ko. Hoi hoi. Asumna phone adusu thamnakre. Somdana ningthem mayum yongnabani haiduna garido speed to kanna yangna thoduna laklammi. Asum lakpana mayum yorokpada namidangi pung 8 makhai hele. Gate aduda khamduna horn du khongi. Mama sataraduna gate tu hangba tholaklammi. Gate hangladuna ningthem garido thauzilaktuna mafam chana khamle. Ima, chalo jubo, sam lame. Loire. Ima sak thibirage lao. Ima di charbo. Sadri. Kaiga, chatho mo yadro. Isa halak pangai ramine. Se. May okthokse. May okdro siyara budu. Yade. Lam sak thokluradine. May okpa haise mahausane. Ahal khaina taurambado tawgadabane. Sanglase, sam lame. Mama machado imong changduna chak isingdu chathok minare. Loiraduna mamana. Napana kay haira iya. Kay daw ngay lakani haira ke. Ana ayek thi yahudi ko. Mamana khaliba wakhalduga ada mapana tawrakpaduga yamna chanadabaduda ningthem ngahek tumin leiraba tungda. Ima, babay wasi toklasida. Karino. Napagi wari tu osi haisibo. As, magi wasi haining deda. Karino atomba. Nang nahari bo. Imada mayik singa tamo. Wari pumbado mamagi maphamda amata chithadana tamlamme. Machana tamliba wadu taraga memcha mathamoidu machetana kaire. Memcha kapning labani adubo machagi mamangdadi kappadu khangjinkre. Karino. Aina tariba pause. Atomba. Nang nahari se. Sumbro. Mama nungaitre haiba khangli adubo masu karidi upailei tapna khumlai. Jumme, imichina ore. Nabidu ki michangda. Babana, macha aibusu kutare. Machada khutharai haibaduda nungaitaba sauningba pendabadu pokladuna masu amuktang laklabadi haiduna singlaga laikre. Machagi mamaidu tapna nanduna. Ngasi phau aina yoglakpada. Khupangna amuk phau thadriba. Isada. Kharisu laitabi. Nupi magi haktakta. Napana phuraba. Phai. Lakhisano. Ay kanano khanghan batare. Mi masak khangdaba sadana. Nanda hoigi imung se hanadi yamna waba imung orambani. Memchaga khangnaduna lohonglakpadagi makhoigi imungdo memchana yamna wana hotnaduna sel thokpa yaba thabak ama thiduna mapuroibabu mimananaba hotnarakpani. Asi yongna hotnarakpada memcha hoigi mapamgi yamna chawba thodang lauribani. Haujikti wakhiba mayam singdu nanda loina kaukre. Mathangi ayukni memcha haugatuna machanupa ahalbu koroklami. Asoba. Tabro. Nang butardi. Mapalam da tholo. Mamana kauba du taraduna mapanda tholakli. Magi nupidi adumak tumhauri. Kay lerage ma. Ayuma dasida. Nanga wari ama sada yadre. Adugini. Odu kay wanoba. Atomana nangi babagi manak satlubado. Adugini. Odu kay doroge ba. Koitho question dawdrasu sat haro ke doroge. Sora muktang sangna hondokduna asumna hairai. Napado. Nupi ama thiri haine. Hairakliba wadu tabada ingak ngakna
Kari, asing wiru ima. Nanau dasu kuthar e, hair e. Adu hekti yaro ne ima. Ai chatke. Hanuba, mamang mukuna lama phanglaba. Mana macha ai khoi gi mai su kari su yengdaba. Ai chatkane. Adu WhatsApp sabim sanage. Ima, ai chatke. Ibo chausi yamna phattaba midi nate adubu magi nupina haiba loina yarubadagi ngasi machin manausi lapthoknabagum tawribani machagi wahei du taraga memcha milu pirang ihona Asoba nanau bu nuksibiyu ne imadi kuidai mandre nanau se yamna warabane aina sikhiba thoklabadi nanau se ngong darani ne choba nangbu mitsing loba Ima, ai kari haiga damno khangre. Namong nubi hoige maral khara charu ba ko na. Ado phare. Che, Ima, ai baba ge manak ta heng chatke. Aduga wari phajana sanarage. Kari gi Ima na wadoino. Nacha ahal side. ngasai tummi haiduna lehoba magi nupi du tholakduna makhol yakna hairai Karigi chatoiba chatpa yaroi Ibo chaudo ikhang khangna tunglomda yengthoklubada masamana ipha phakhai ngarang nungdang chakhiba kwadu loidaba makhai machindu chap chap saiduna leirambadu ubada Nang ni du kai dori ba. Nang mu nong motor su nasana khaga yahodunga na holaga nasana udo sengdu ne. Magi nupagi wadu taraga mamittu chaphu muklak thoktuna is kari na thibong na aina thaaga wana migi ngang saradana ngasai tuminna leiramba memcha macha nupada yenglaga Asoba nangi nupi se wangang sangang khare henmali khara warakwa phaiko Ibo chawna khumdringai laibidu manengi manak nakna changsilaktuna chadaw khai tawraga khumlai Kari hanibi nangna adumaina haiba yabro aise ha is yamna phoning labani ne ha nang oina nasamdo khoidaturo Mamawna tawrakliba mawongdu hainadraduna khitang chathoklaga adumak khumlai laibi aise nanemni namagumbani nangna leirisna isani adusu aina pokpa wa ngangba matamda khara khantharaga ngangba tamu ahalamanna takpi tabidaba mankhini ko Kari nangna kari oidana aina tawa thabakta yengsindoriba Yamnadi phuninglabani adubu lekai mamangda phajadre khanduna onsinaba talladuna machanupada hairai Asoba pusilo nang inupise nang nupi na haiba iluko Mamai lukthaduna tapna khumlaklame Ima, chak tuoga baba ge nak da chatna ma torage. Kari ki chatoiba chatpa yaroi maram sa sinani ikubongna nupi atumbi ama lokrido Adukan ba wahaidu tabada asawbana mang thaduna mamong nupigi mamaida safukan na thazinduna khangbra nang warak tabisidi nama na pana takpi tambiraktabra ne he adu khongna longsa khangdabasibo nang amalakpade imungse kangkhong saire ne he Laibi suhande manengi masa sagaldu tap pairaga khangin inlaklami khongpham chahaudraduna leimaiduda tusinkre Nanggumana aingonda phupa yabro ngasidi laibi kanano khanghalage hanibi nang Asi hairaga changsilaktuna muk phuge tawrai ngasaidagi tumin yengduna leiramba ningthemdu changsilaktuna matai magi makhutu tap pairaga lekhaiduna hairai Kashu leitabe nangna. Ai ma da khut thaba ya bro. Ha?
Story Collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yarabasu viewers khudingmak na ngak